ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯌꯥꯏꯗꯨ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯈꯕꯔꯗꯨ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇ ꯇꯨꯃꯤꯟꯅ ꯄꯥꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯀꯣꯔꯣ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯄ ꯃꯈꯩ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯕꯦꯝꯍꯜꯁꯨ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯍꯜꯂꯛꯑꯕ ꯑꯣꯏꯔꯦ? ꯀꯣꯔꯧꯅ ꯍꯣꯏꯃ꯫ ꯏꯕꯦꯝꯍꯜ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ, ꯊꯕꯥ, ꯏꯕꯨꯡꯉꯣꯒꯤꯁꯨ ꯄꯨꯊꯣꯔꯛꯎꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯥꯗꯨ ꯁꯅꯥꯌꯥꯏꯗ ꯄꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯆꯥꯗꯨ ꯂꯧꯗꯨꯅ ꯇꯞꯅ ꯊꯛꯏ꯫ ꯏꯕꯦꯝꯍꯜ ナꯀꯟꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯃꯍꯥꯛꯁꯨ ꯐꯝꯂꯛꯏ꯫ ꯃꯩ ꯄꯥꯕꯣ, ꯑꯩ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯆꯒꯦ꯫ ꯁꯅꯥꯌꯥꯏꯅ ꯀꯔꯤ ꯋꯥꯅꯣ? ꯏꯕꯨꯡꯉꯣꯁꯨ ꯂꯩꯔꯤ, ꯇꯥꯟ ꯆꯥꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯈꯤꯅ ꯄꯥꯎ ꯑꯃ ꯄꯨꯔꯛꯂꯤꯌꯦ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯅꯨꯃꯤꯠꯂꯩꯒꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯂꯩꯕꯨ ꯀꯔꯥꯏꯗꯅꯣ ꯎꯏ ꯍꯥꯏꯕ꯭ꯔꯥ? ꯑꯗꯒꯤ ꯑꯗꯨꯝ ꯃꯃꯥꯗꯨꯗ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤꯌꯦ꯫ ꯀꯣꯔꯧꯅ ꯏꯃꯥ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠꯂꯩꯅ ꯋꯥꯐꯝꯗꯨ ꯍꯦꯛꯇ ꯇꯔꯥꯏꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯁꯨꯝ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯣ? ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯗꯨꯗ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯇꯤꯅꯦ ꯃꯥꯅ ꯌꯥꯗꯕꯒ ꯌꯥꯔꯣꯏ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯉꯟꯃꯜꯂꯕꯁꯨ ꯐꯠꯇꯦ, ꯊꯦꯡꯗꯃꯜꯂꯁꯨ ꯑꯐꯕ ꯈꯛ ꯑꯣꯏꯗꯦ꯫ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯁꯅꯥꯌꯥꯏꯅ ꯃꯃꯥ, ꯅꯪꯒꯤ ꯋꯥꯐꯝꯁꯤꯁꯨ ꯆꯨꯝꯃꯤ, ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯐꯔꯦ, ꯋꯥꯐꯝꯁꯤ ꯅꯆꯥꯅꯨꯄꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯗꯣꯛꯂꯁꯤ꯫ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯗ꯫ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯨ, ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯁꯈꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅꯕꯨ ꯌꯥꯔꯕꯗꯤꯅꯦ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯤꯌꯦ꯫ ꯀꯣꯔꯧꯅ ꯏꯃꯥ, ꯐꯔꯦ, ꯏꯆꯟꯕꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯊꯦꯝꯂꯁꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯁꯨ ꯅꯆꯥꯗꯤ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯕꯤꯈ꯭ꯔꯣ꯫ ꯁꯣꯝꯗꯁꯨꯅꯤ ꯅꯨꯃꯤꯠꯂꯩꯗꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯑꯆꯣꯠꯄ ꯃꯁꯝꯗꯨ ꯀꯟꯅ ꯇꯩꯊꯣꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯂꯩ ꯐꯣꯟꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯑꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯐꯣꯟꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯆꯤꯟꯗꯨ ꯕ꯭ꯔꯦꯛ ꯑꯃꯠꯇ ꯌꯥꯎꯗ ꯍꯥꯏꯗꯔꯛꯏ꯫ ꯅꯨꯃꯤꯠꯂꯩ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩꯅ ꯉꯔꯥꯡ ꯈꯔ ꯉꯟꯅ ꯊꯣꯛꯁꯦ ꯍꯥꯏꯔꯒ ꯅꯪꯁꯤꯗꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ? ꯊꯦꯡꯉꯦ, ꯑꯩ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤꯀꯣ꯫ ꯁꯠ ꯊꯣꯛꯂꯣ, ꯅꯪꯒꯤ ꯑꯃꯨꯛ ꯃꯣꯟꯗꯨꯅ ꯂꯩꯕꯗꯨ ꯇꯧꯔꯅꯨ꯫ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯠꯂꯩꯅ ꯀꯃꯥꯏꯅ ꯈꯨꯝꯗꯣꯔꯤꯒꯦ? ꯏꯕꯦꯝꯃꯅꯗꯤ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯇꯟꯖꯥꯁꯨ ꯑꯃꯠꯇ ꯄꯤꯗꯅ꯫ ꯆꯅꯨ ꯂꯂꯇꯧꯅ ꯑꯗꯨ ꯑꯣꯏꯁꯨ꯫ ꯅꯨꯃꯤꯠꯂꯩ ꯅꯣꯛꯂꯒ ꯑꯩꯅꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ, ꯅꯪꯅ ꯑꯗꯨꯝ ꯉꯝꯖꯔꯣ꯫ ꯑꯗꯣ ꯊꯣꯛꯂꯛꯑꯕꯣ? ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯀꯨꯏꯔꯦ, ꯃꯤꯅꯠ 2 ꯐꯥꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠꯂꯩꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ ꯅꯪꯁꯤꯗꯤꯕ ꯂꯣꯏꯔꯦꯍꯦ, ꯃꯤꯅꯤꯠ 5 ꯑꯃꯒ ꯉꯥꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯏ꯫ ꯆꯅꯨ ꯁꯣꯝꯗ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯃꯁꯤꯗꯤꯕ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯕ ꯆꯥꯟꯅꯗꯦ, ꯍꯦꯛꯇ ꯁꯠ ꯀꯛꯈꯤꯅꯤꯕ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠꯂꯩ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯃꯍꯥꯛꯀꯤ ꯆꯥꯅꯖꯕꯤ ꯃꯇꯥ ꯆꯅꯨꯗ ꯄꯥꯎ ꯇꯝꯂꯤ꯫ ꯑꯩꯅ ꯍꯟꯗꯛ ꯊꯥꯒꯗꯧꯔꯤꯕ ꯂꯣꯟ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯑꯄꯤꯛꯄ ꯌꯨꯝ ꯃꯆꯥ ꯃꯁꯥꯒꯤ ꯈꯜꯂꯤ꯫ ꯑꯃꯨꯛꯇ ꯌꯥꯕꯤꯔꯗꯤ ꯐꯅꯤ꯫ ꯆꯅꯨꯅ ꯏꯁ, ꯋꯥꯈꯜꯒꯗꯤ ꯌꯥꯝꯅ ꯁꯥꯒꯠꯂꯤꯕ ꯖꯥꯠꯅꯤꯅꯦ ꯅꯨꯄꯤꯁꯦ꯫ ꯑꯗꯣ ꯁꯣꯏꯗꯅ ꯌꯥꯅꯤꯗ, ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁꯠ ꯌꯥꯔꯛꯀꯅꯤꯗ꯫ ꯃꯔꯛꯇ ꯃꯔꯩ ꯌꯥꯎꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯅꯪꯒꯨꯝꯅ ꯊꯧꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯤ ꯑꯃꯕꯨ
ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯌꯥꯔꯦꯀꯣ, ꯅꯪ ꯃꯉꯥꯏꯔꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯄꯤꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯁꯅꯥꯌꯥꯏ, ꯀꯣꯔꯧ, ꯏꯕꯦꯝꯍꯜ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯏꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯂꯤ꯫ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯀꯟꯅ ꯁꯦꯝꯂꯤ꯫ ꯁꯅꯥꯌꯥꯏ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯅꯨ, ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯉꯁꯤꯒꯤꯁꯤꯕꯣ? ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯕꯕꯥ, ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒꯅꯤ꯫ ꯏꯁ, ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ꯫ ꯆꯥꯛꯁꯤ ꯈꯪꯂꯝꯂꯝꯃꯛꯏꯗ꯫ ꯏꯕꯦꯝꯍꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯒꯤꯗꯤꯅꯦ ꯏꯔꯣꯟꯕꯅꯦꯕꯨ ꯍꯥꯏꯔꯗꯤ꯫ ꯔꯤꯄꯤꯠ꯫ ꯏꯕꯦꯝꯍꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯄꯥꯒꯤꯗꯤꯅꯦ ꯏꯔꯣꯟꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯃꯥꯒꯤꯗꯤ ꯂꯣꯏꯅ ꯌꯥꯖꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯊꯣꯏꯅꯨ, ꯅꯨꯃꯤꯠꯂꯩ, ꯅꯈꯣꯏꯅꯤꯁꯨ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯕꯦꯝꯃꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯅꯥꯌꯥꯏꯅ ꯍꯣꯏꯅꯦ, ꯂꯥꯛꯑꯣꯅꯦ, ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯁꯨ ꯇꯣꯉꯥꯟꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯏꯕꯦꯝꯍꯜ ꯅꯨꯃꯤꯠꯂꯩꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯂꯩ꯫ ꯅꯨꯃꯤꯠꯂꯩ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯍꯣꯔꯦꯟꯗꯤ ꯅꯪ ꯑꯇꯩ ꯑꯇꯩꯗ ꯍꯥꯏꯗꯣꯛꯈ꯭ꯔꯅꯨ꯫ ꯌꯨꯝꯗꯅꯦ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯊꯕꯛ ꯂꯩꯔꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ꯫ ꯅꯨꯃꯤꯠꯂꯩ ꯉꯛꯅ ꯏꯃꯥ, ꯀꯩ ꯂꯩꯒꯦ? ꯃꯤ ꯂꯥꯛꯀꯅꯤ꯫ ꯀꯅꯥ? ꯏꯕꯦꯝꯍꯜ ꯍꯟꯗꯛꯇꯤ ꯃꯁꯥꯗꯨ ꯈꯔ ꯇꯞꯊꯅ ꯅꯨꯃꯤꯠꯂꯩ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯩꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯂꯁꯤ꯫ ꯅꯨꯃꯤꯠꯂꯩ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯏ꯫ ꯏꯕꯦꯝꯍꯜ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯔꯦ ꯍꯥꯏꯔꯤ꯫ ꯍꯌꯦꯡ ꯅꯪꯅ ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯆꯥꯗꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯁꯤꯗ ꯅꯪ ꯕꯕꯥ ꯑꯃꯗꯤ ꯇꯥꯆꯧꯅ ꯄꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯆꯥ ꯑꯃꯃꯝ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯆꯝ ꯆꯝꯅꯅꯦ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ꯫ ꯅꯨꯃꯤꯠꯂꯩ ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕꯗꯒꯤ ꯏꯃꯥ, ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯃꯈꯣꯏꯗ ꯈꯪꯍꯟꯕ꯭ꯔꯥ? ꯏꯕꯦꯝꯍꯜ ꯍꯟꯗꯛꯇꯤ ꯂꯀꯛ ꯇꯧꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ꯫ ꯃꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯅꯨꯃꯤꯠꯂꯩ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯦꯟꯗ꯭ꯔꯦ꯫ ꯏꯃꯥ, ꯍꯌꯦꯡ ꯇꯨꯡꯗ ꯌꯨꯝꯗꯨꯗ ꯂꯩꯔꯨꯒꯗꯧꯔꯤꯕꯗꯣ ꯏꯃꯥ ꯍꯣꯏ, ꯕꯕꯥ ꯍꯣꯏ, ꯇꯥꯆꯧ ꯍꯣꯏ ꯅꯠꯇꯤꯌꯦ, ꯑꯩꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯈꯪꯗ꯭ꯔꯥ? ꯑꯩꯅ ꯃꯤꯅꯝꯗꯨꯅ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯒ ꯍꯌꯦꯡ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯅꯆꯥ ꯑꯩꯗꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯕ? ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯌꯥꯕ, ꯃꯤꯅꯝꯕ ꯌꯥꯕ ꯅꯠꯇꯤꯌꯦ ꯏꯃꯥ꯫ ꯁꯅꯥꯌꯥꯏ ꯈꯣꯟꯖꯦꯜ ꯀꯗꯛꯅ ꯅꯨꯃꯤꯠꯂꯩ, ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯥꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ? ꯅꯃꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯒꯦ? ꯅꯨꯃꯤꯠꯂꯩ ꯃꯄꯥꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯇꯨꯅ ꯄꯨꯈꯝꯗꯨꯗ ꯖꯣ ꯂꯥꯎꯅ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯆꯥꯛꯁꯪꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯝꯍꯜ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯅꯥꯌꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡꯁꯤ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤꯅꯤ ꯈꯪꯅ ꯈꯪꯅ ꯃꯔꯛꯇ ꯉꯥꯡꯁꯤꯟꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯅꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯈꯔ ꯊꯦꯝꯅꯧꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯄꯁꯨ ꯌꯥꯏꯗꯅ, ꯀꯅꯥꯅ ꯈꯪꯕꯒꯦ? ꯁꯣꯝꯗꯁꯨ ꯅꯨꯃꯤꯠꯂꯩ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯐꯠ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯑꯗꯨꯒ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯆꯅꯨꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯄꯥꯏꯈꯩ ꯊꯧꯖꯤꯜꯂꯤ꯫ ꯆꯅꯨꯁꯨ ꯇꯥꯟ ꯆꯥꯅ ꯏꯃꯨꯡꯗꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯂꯩꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯅꯨꯃꯤꯠꯂꯩ ꯁꯥꯎꯔꯪꯅꯅ ꯁꯠꯀꯥꯔꯣ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠꯂꯩ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯆꯅꯨ, ꯅꯪ ꯆꯪꯉꯝꯃꯣ, ꯑꯩ ꯁꯥꯔꯒꯤ ꯔꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝꯗꯨꯗꯤ ꯍꯣꯡꯈꯣ, ꯑꯗꯨꯃꯥꯏꯅ ꯆꯪꯉꯗꯤ ꯁꯥꯔꯗꯣ ꯀꯩꯅꯣꯝ ꯇꯧꯔꯅꯤ꯫ ꯅꯨꯃꯤꯠꯂꯩ ꯍꯟꯗꯛꯇꯤ ꯆꯅꯨꯒꯤ ꯋꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯂꯩꯗꯨ
ꯀꯦꯡꯕꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯐꯝꯂꯤ꯫ ꯀꯦꯡꯕ ꯅꯨꯃꯤꯠꯂꯩꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯤ꯫ ꯅꯨꯃꯤꯠꯂꯩꯗꯤ ꯃꯗꯨ ꯈꯪꯖꯕ ꯅꯠꯇꯦ, ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯁꯥꯔ, ꯑꯩꯒꯤ ꯂꯣꯟ ꯑꯃ ꯊꯥꯖꯤꯟꯈꯤꯕꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯀꯦꯡꯕ ꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯔꯞ ꯆꯤꯡꯈꯠꯂꯒ ꯅꯣꯛꯇꯨꯅ ꯌꯥꯔꯕꯒꯨꯝꯕꯅꯤ, ꯑꯗ ꯁꯥꯏꯟ ꯃꯆꯥ ꯑꯃꯈꯛ ꯋꯥꯠꯂꯤꯕ꯫ ꯑꯣ, ꯑꯗꯨꯗꯤ ꯁꯥꯏꯟꯗꯨ ꯂꯧꯕꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕꯅꯣ ꯁꯥꯔ? ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩ ꯂꯣꯟꯗꯣ ꯌꯥꯝꯅ ꯊꯨꯕꯤꯗ ꯄꯥꯝꯃꯤ꯫ ꯁꯥꯏꯟꯗꯨꯕꯨꯗꯤ ꯁꯦꯀꯦꯟ ꯑꯃ ꯆꯪꯒꯗꯕ ꯅꯠꯇꯦꯗ, ꯑꯗ ꯁꯥꯏꯟꯗꯨ ꯇꯧꯕ ꯍꯥꯏꯕꯁꯤꯗꯕꯨ ꯁꯨꯝ ꯋꯥ ꯑꯃ꯫ ꯅꯨꯃꯤꯠꯂꯩ ꯀꯦꯡꯕꯗ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯥꯔ, ꯀꯔꯤ ꯋꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯆꯤꯡꯅꯕ ꯂꯩꯇ꯫ ꯍꯥꯏꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯤꯅꯦ꯫ ꯌꯦꯡꯉꯨ ꯅꯨꯃꯤꯠꯂꯩ, ꯑꯩ ꯅꯪꯒꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯈꯪꯂꯦ꯫ ꯅꯁꯥꯁꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ, ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯇꯨꯡ ꯍꯟꯗꯨꯅ ꯁꯨꯝ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯁꯤ, ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ꯫ ꯅꯨꯃꯤꯠꯂꯩ ꯀꯦꯡꯕꯒꯤ ꯋꯥꯗꯨ ꯃꯔꯛ ꯐꯠꯊꯜꯂꯛꯏ꯫ ꯁꯥꯔ, ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯅꯤ꯫ ꯀꯦꯡꯕ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ ꯅꯨꯃꯤꯠꯂꯩ, ꯅꯪ ꯁꯥꯔꯒꯤ ꯋꯥꯐꯝꯁꯦ ꯅꯪꯅ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯤ꯫ ꯁꯥꯔ, ꯃꯁꯤ ꯑꯣꯐꯤꯁꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯩꯅꯐꯝ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤꯒ ꯁꯥꯔꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯋꯥꯔꯤꯁꯤꯒ ꯈꯔꯗꯤ ꯆꯥꯟꯅꯕ ꯋꯥꯠꯂꯤ꯫ ꯀꯦꯡꯕ ꯅꯨꯃꯤꯠꯂꯩꯒꯤ ꯋꯥꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯈꯧꯗꯛꯆꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯃꯥꯏꯗꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯒ ꯆꯥꯔ ꯀꯣꯐꯤꯔ ꯑꯃ ꯊꯛꯂꯒ ꯋꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯁꯤ꯫ ꯅꯨꯃꯤꯠꯂꯩ ꯌꯨꯝꯗꯒꯤ ꯃꯁꯥꯗꯨ ꯈꯔꯒ ꯁꯥꯎꯅꯤꯡꯅ ꯂꯥꯛꯈꯤꯕꯒ ꯀꯦꯡꯕꯒꯤ ꯃꯇꯧꯁꯤꯒ ꯃꯍꯥꯛ ꯃꯁꯥꯗꯨ ꯃꯅꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯗꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯑꯩꯒꯤ ꯋꯥꯠꯂꯤꯕ ꯁꯥꯏꯟꯗꯣ ꯌꯥꯔꯗꯤ ꯁꯥꯔꯅ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯀꯣꯐꯤ ꯆꯥꯒꯤ ꯑꯣꯏꯔꯒꯗꯤ ꯉꯁꯤꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯌꯨꯝꯗ ꯃꯤꯁꯨ ꯂꯥꯛꯀꯗꯕ ꯂꯩꯍꯧꯔꯤ, ꯉꯟꯅ ꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯂꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯦꯡꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯔꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯉꯁꯤꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯂꯩ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯆꯅꯨ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯁꯥꯔ ꯀꯣꯛꯇꯥꯡꯗꯨꯁꯨꯅꯦ, ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯗꯨꯕꯣ? ꯇꯥꯡꯂꯤꯕ ꯃꯀꯣꯛꯇꯣ ꯉꯁꯤ ꯑꯩꯅ ꯆꯣꯡꯁꯤꯜꯂꯒꯅꯦ ꯄꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏꯔꯨꯅꯤ꯫ ꯑꯁ ꯌꯥꯔꯦꯕ, ꯇꯣꯛꯂꯁꯤ, ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤꯗꯣ ꯅꯪꯉꯣꯟꯗ ꯈꯛꯇ ꯅꯠꯇꯦ, ꯑꯣꯐꯤꯁꯁꯤꯗ ꯌꯥꯎꯔꯤꯕ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ, ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯩꯗꯤ꯫ ꯅꯣꯡꯃ ꯆꯅꯨ ꯑꯩꯅ ꯁꯥꯎꯔꯛꯄ ꯀꯥꯟꯗꯅꯦ ꯃꯃꯤꯠꯇꯣ ꯁ꯭ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯀꯣꯠꯇꯣꯏꯅꯤ ꯌꯦꯡꯉꯣꯃ꯫ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯗꯣ, ꯏꯊꯛ ꯊꯣꯡꯕ ꯑꯣꯏꯔꯁꯨꯅꯦ ꯃꯥ ꯑꯩꯅ ꯀꯔꯤꯁꯨ ꯑꯣꯏꯅ ꯎꯗꯦ꯫ ꯅꯨꯃꯤꯠꯂꯩ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯖꯗ꯭ꯔꯦ꯫ ꯆꯅꯨꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯣ ꯉꯁꯤ ꯌꯨꯝꯗ ꯃꯍꯟꯖ ꯑꯃ ꯊꯨꯡꯉꯅꯤ ꯍꯥꯏꯕꯗꯨꯕꯨ ꯁꯛꯀ ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯖꯕ꯭ꯔꯣ ꯍꯥꯏꯕ? ꯑꯁ, ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯃꯄꯨꯒꯗꯣ ꯄꯥꯟꯈꯤꯕ ꯇꯥꯔꯕ꯭ꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ? ꯅꯨꯃꯤꯠꯂꯩ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯍꯦ, ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ, ꯃꯃꯤꯡ ꯃꯊꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯍꯥꯛꯇꯨꯗ ꯑꯩꯕꯨ ꯍꯦꯛꯇ ꯗꯣꯛ ꯂꯥꯎꯅ ꯌꯥꯊꯣꯛꯈꯤꯗꯣꯏꯁꯤ ꯉꯥꯏꯔꯦ ꯅꯪꯒꯤ ꯋꯥꯗꯣ꯫ ꯑꯗꯨꯒ ꯑꯩꯒꯨꯝꯕꯤ ꯑꯃꯕꯨ ꯀꯅꯥꯅ ꯂꯧꯁꯟꯅꯤꯡꯒꯗꯒꯦ? ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯈꯟꯖꯤꯜꯂꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯀꯥꯟꯗꯦ, ꯍꯌꯦꯡꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯂꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯊꯣꯏꯅꯨꯅ ꯈꯔ ꯌꯦꯛꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯂꯩ ꯃꯁꯥꯗꯨ ꯏꯇꯟ ꯇꯜꯂꯤ, ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯀꯣꯔꯧ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯀꯣꯏꯅ ꯐꯝꯂꯤ꯫ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯔꯝꯕꯗꯒꯤ ꯂꯩꯃꯅ ꯁꯅꯥꯌꯥꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯥꯗꯥ, ꯏꯃꯧꯗꯨꯕꯨ ꯀꯔꯣꯝꯗꯅꯣ? ꯑꯩꯕꯨ ꯏꯃꯧꯗꯨ ꯌꯦꯡꯅꯤꯡꯕꯅ ꯏꯁꯥꯁꯦ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯨꯍꯟꯕ ꯂꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯍꯥꯏꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯌꯥꯏꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯅꯥꯌꯥꯏ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯊꯣꯛꯂꯧꯗꯅ꯫
ꯆꯥꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯣꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯦꯝꯍꯜꯁꯨ ꯅꯨꯃꯤꯠꯂꯩꯕꯨ ꯊꯦꯝꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯈꯨꯠꯇ ꯆꯥꯅꯕꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯂꯤ꯫ ꯂꯩꯃ ꯅꯨꯃꯤꯠꯂꯩꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯏꯁ ꯏꯃꯧꯁꯤꯗꯤ ꯃꯁꯛ ꯃꯇꯧꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯁꯤꯅꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯏꯃꯧꯗ ꯁꯣꯟꯗꯨꯅ ꯂꯩ ꯍꯥꯏꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯩꯃꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯦ ꯍꯣꯏ, ꯅꯅꯥꯎꯒꯤꯗꯤ ꯏꯃꯧ ꯑꯁꯤꯅ ꯍꯌꯦꯡ ꯑꯩꯒꯤꯗ ꯂꯩꯔꯕ ꯀꯥꯟꯗ ꯃꯄꯥꯜ ꯊꯣꯛꯅ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯕ ꯃꯗꯨꯃꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯧꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯏꯃꯨꯡꯒꯤ ꯀꯩꯒꯤ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯍꯟꯖꯅꯤꯡꯉꯤ꯫ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯕꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯍꯧꯖꯤꯛꯄꯨ ꯏꯃꯧ ꯑꯁꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯐꯦꯠꯇꯪ ꯋꯥꯗꯨ ꯈꯟꯅꯅꯤꯡꯉꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯣ ꯍꯥꯏꯖꯕꯅꯤ, ꯏꯆꯦ ꯍꯣꯏꯒꯤꯁꯨ ꯅꯅꯥꯎꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯌꯥꯏꯐꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯅꯥꯎ ꯍꯣꯏꯅ ꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯁꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯃꯥꯏꯅ ꯇꯣꯛꯆꯅꯤꯗ꯫ ꯅꯨꯃꯤꯠꯂꯩ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯐꯝꯂꯝꯕꯗꯨ ꯍꯟꯗꯛꯀꯤ ꯁꯅꯥꯌꯥꯏꯒꯤ ꯋꯥꯗꯨꯗ ꯁꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯆꯥꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗ ꯄꯥꯕꯅ ꯍꯦꯛꯇ ꯑꯗꯨꯝꯅ꯫ ꯏꯕꯦꯝꯍꯜ ꯆꯦꯛꯈꯠꯂꯛꯏ꯫ ꯅꯨꯃꯤꯠꯂꯩ ꯅꯨꯃꯤꯠꯂꯩ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯑꯁꯥꯎꯕꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯕꯕꯨ ꯅꯆꯥꯗ ꯋꯥꯍꯪ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯍꯪꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ? ꯅꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗ ꯋꯥꯐꯝꯗꯨ ꯍꯦꯛꯇ ꯗꯣꯛ ꯂꯥꯎꯅ ꯌꯥꯊꯣꯛꯄꯤꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯪꯈ꯭ꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯄꯥꯟ ꯊꯣꯛꯅ ꯁꯦꯟ ꯇꯥꯟꯕꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯒꯦ? ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕꯗꯣ ꯑꯩ ꯈꯛꯀꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯗꯣꯔꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯑꯔꯩ ꯂꯩꯇ ꯍꯥꯏꯅꯗꯨꯅ ꯋꯥꯗ ꯄꯥꯗꯅ ꯍꯤꯡꯅꯕꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯕ ꯑꯅꯤꯁꯤ ꯈꯛꯇꯅꯤ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ, ꯑꯃꯅ ꯑꯃꯗꯒꯤ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯈꯨꯠꯅ ꯁꯦꯝꯖꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯅꯆꯥꯗꯤ ꯃꯗꯨ ꯄꯥꯝꯖꯗꯦ꯫ ꯅꯆꯥꯒꯤ ꯋꯥꯐꯝꯁꯦ ꯄꯥꯕꯅ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯅꯆꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩꯅꯤ꯫ ꯃꯁꯤꯕꯨ ꯅꯆꯥꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯅꯆꯥ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯐꯝꯗꯗꯤ ꯅꯆꯥ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯌꯨꯍꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯣꯏ, ꯅꯪꯅ ꯑꯩ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ, ꯅꯨꯡꯁꯤꯔꯝꯗꯕ ꯌꯥꯏ, ꯃꯗꯣ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯍꯥꯏꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯗ ꯑꯩꯕꯨ ꯅꯝꯊꯗꯨꯅ ꯊꯝꯒꯤ ꯍꯣꯠꯅꯔꯛꯄ ꯃꯐꯝꯗꯗꯤ ꯑꯩꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯅꯤꯡꯕꯒꯤ ꯏꯍꯨꯜ ꯏꯐꯝꯗ ꯄꯣꯛꯇꯦ꯫ ꯌꯨꯍꯦꯟꯕ ꯅꯨꯃꯤꯠꯂꯩꯒꯤ ꯋꯥꯍꯩꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯜꯂꯤ꯫ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯑꯃ ꯃꯁꯥꯗꯨ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯃꯗꯤ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯏꯁ ꯏꯃꯥ ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯤ ꯊꯥꯕꯗ ꯍꯧꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯡꯗ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯗ꯭ꯔꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯨ꯫ ꯏꯁ, ꯅꯪꯒꯤ ꯅꯁꯛꯁꯦ ꯅꯁꯥꯅ ꯎꯠꯊꯣꯛꯆꯔꯛꯄ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤ ꯏꯃꯧ ꯑꯣꯏꯅꯤꯡꯕꯗꯤ ꯂꯥꯏꯀꯣ, ꯑꯩꯒꯤ ꯌꯨꯝꯒꯤꯅꯦ ꯃꯤꯟꯅꯥꯏ ꯐꯥꯎꯕ ꯑꯣꯏꯍꯟꯅꯤꯡꯗꯦꯅꯦ꯫ ꯌꯨꯍꯦꯟꯕꯅ ꯏꯃꯥ, ꯍꯩ, ꯅꯪ ꯑꯃꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯏꯃꯥꯅ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯗꯦ, ꯍꯌꯦꯡ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯅꯪꯅ ꯁꯤꯗꯠ ꯇꯠꯄ ꯃꯈꯩ ꯌꯥꯈꯤꯗꯕꯗꯣ ꯅꯃꯥꯒ ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯣꯟꯒꯦ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ? ꯆꯠꯁꯤ ꯂꯥꯎ, ꯃꯣꯏ ꯄꯥꯕꯨꯡ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯗꯒꯤꯅꯦ ꯏꯈꯨꯠ ꯆꯥꯕ ꯑꯃ ꯊꯣꯛ ꯈꯜꯂꯒꯅꯦ ꯏꯆꯥꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯁꯛꯇ ꯆꯨꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯕꯦꯝꯍꯜꯅ ꯂꯩꯃꯕꯨ ꯈꯝꯖꯤꯜꯂꯛꯏ꯫ ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯥꯎ, ꯑꯗꯨꯝꯅ ꯍꯦꯛꯇ ꯁꯧꯒꯠꯄꯤꯈꯤꯅꯨ꯫ ꯑꯩ ꯏꯆꯥꯕꯨ ꯋꯥꯔꯛꯆꯒꯦ꯫ ꯏꯆꯦ, ꯅꯆꯥ ꯋꯥꯔꯛꯄꯒꯤ ꯃꯇꯝꯗꯣ ꯈꯔ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯛꯇ ꯋꯥꯔꯛꯂꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯝꯆꯠꯇꯣ ꯍꯦꯛꯇ ꯁꯦꯝꯗꯣꯔꯛꯄ ꯌꯥꯔꯣꯏꯅꯦ꯫ ꯏꯕꯨꯡꯉꯣ, ꯂꯥꯎ ꯊꯣꯛꯁꯤ, ꯃꯐꯝꯁꯤꯗ ꯏꯃꯥ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯂꯩꯁꯨ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯏꯕꯦꯝꯍꯜꯗꯨ ꯃꯆꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯏꯆꯥꯗꯤ ꯆꯥꯎꯔꯤ ꯁꯥꯡꯂꯦ ꯍꯥꯏꯔꯕꯅꯤꯅ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯁꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯅꯤꯅꯦ꯫ ꯅꯨꯃꯤꯠꯂꯩ ꯂꯨꯞꯊꯔꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯍꯥꯏꯒꯠꯇꯨꯅ ꯏꯕꯦꯝꯍꯜꯗ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯅꯤꯡꯕ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯋꯥ ꯐꯅꯌꯥꯝ ꯂꯩꯔꯕꯁꯨ
ꯇꯞꯅ ꯏꯪꯅ ꯂꯣꯏꯅ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯑꯩꯈꯣꯏꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯒ ꯅꯄꯥꯒꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯍꯥꯏꯗꯨ ꯇꯧꯔꯛꯂꯣꯏꯗꯕꯅꯤ ꯅꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯐꯅꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯅꯝꯊꯗꯨꯅ ꯊꯝꯒꯦ ꯍꯥꯏꯔꯛꯂꯕꯁꯨ ꯏꯃꯥꯒꯤ ꯋꯥꯁꯤꯅꯗꯤ ꯃꯗꯨ ꯌꯥꯈꯣ ꯍꯥꯏꯕꯅꯤꯅꯦ ꯌꯥꯕ ꯇꯥꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯅꯃꯥꯟꯅꯕ ꯅꯪ ꯇꯥꯆꯧꯒꯤ ꯋꯥꯗꯤ ꯅꯪꯅ ꯇꯥꯕ ꯇꯥꯕꯅꯤ ꯑꯣ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯁꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯊꯤꯗ ꯑꯗꯨꯃꯛ ꯌꯥꯒꯗꯕꯅꯤ ꯑꯁꯤꯅꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯒꯤ ꯋꯥ ꯑꯁꯤꯃꯁꯨ ꯏꯃꯥꯅ ꯀꯥꯎꯗꯕ ꯐꯩ ꯅꯆꯥꯅꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯔꯣꯝꯗꯣꯝ ꯍꯤꯡꯈꯤꯕ ꯇꯥꯔꯕꯁꯨ ꯅꯆꯥꯒꯤꯗꯤ ꯑꯋꯥꯠꯄ ꯍꯥꯏꯗꯨꯗꯤ ꯃꯆꯦꯠ ꯑꯃ ꯂꯩꯔꯣꯏ ꯅꯪꯅꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯨ ꯁꯦꯝꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯝꯍꯜ ꯀꯥꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ ꯅꯨꯃꯤꯠꯂꯩ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯍꯧꯏ ꯃꯍꯥꯛ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤꯗꯨ ꯁꯥꯎꯅ ꯅꯨꯃꯤꯠꯂꯩꯅ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯀꯥꯗꯨꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯂꯩꯔꯝꯕ ꯃꯍꯥꯛꯇꯨ ꯑꯉꯛꯄ ꯁꯛꯐꯝꯗ ꯌꯦꯡꯂꯛꯏ ꯁꯅꯥꯍꯟꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠꯂꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯟꯈꯤꯕ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯀꯥꯏꯗꯨꯗꯤ ꯅꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯂꯣꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯦ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯒꯤꯗꯤꯅꯦ ꯃꯃꯥ ꯑꯩꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯕꯅꯤ ꯂꯥꯎ ꯍꯧꯖꯤꯛ ꯃꯤꯅ ꯈꯪꯅꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯌꯨꯝꯗ ꯊꯤꯟꯒꯦ ꯍꯌꯦꯡ ꯃꯤꯅ ꯈꯪꯅꯔꯛꯂꯒ ꯏꯆꯥꯒꯤ ꯏꯖꯠ ꯁꯣꯛꯈꯤꯅꯤ ꯅꯨꯃꯤꯠꯂꯩ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯏꯃꯥ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯍꯟꯈꯤꯕ ꯉꯝꯂꯣꯏ ꯑꯩꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯃꯤꯌꯥꯝꯅ ꯑꯩꯕꯨꯗꯤ ꯀꯔꯤ ꯍꯥꯏꯅꯕꯤꯒꯅꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯅꯗꯤ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯅꯨꯃꯤꯠꯂꯩꯕ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯀꯣꯔꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯅꯨꯃꯤꯠꯂꯩꯗꯨ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯣ ꯄꯥꯔꯤ ꯅꯨꯃꯤꯠꯂꯩꯗꯗꯤ ꯌꯦꯡꯗ ꯅꯨꯃꯤꯠꯂꯩ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯄꯣꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯤ ꯑꯩ ꯅꯍꯥꯟꯗꯣ ꯏꯃꯥꯅ ꯍꯥꯏꯅꯩ ꯍꯥꯏꯕ ꯃꯍꯥꯛꯇꯨꯒ ꯆꯦꯜꯂꯤ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯊꯤꯈ꯭ꯔꯣ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦ ꯏꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯤ ꯋꯥ ꯌꯥꯝꯅ ꯈꯟꯅꯒꯗꯧꯕ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯅꯨꯃꯤꯠꯂꯩꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯄ꯭ꯔꯞ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯂꯩ ꯄꯥꯔꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯀꯔꯣꯝꯗꯅꯣ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗ ꯇꯞꯂꯤ ꯊꯥꯡꯂꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯂꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯈ꯭ꯔꯦ ꯃꯁꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯡꯍꯟꯖꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯉꯁꯤ ꯃꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯐꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯂꯩ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯦꯟꯗꯕ ꯍꯦꯟꯒꯠꯂꯛꯂꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯨꯏ ꯑꯗꯨꯒ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯄꯦꯟꯅ ꯀꯞꯆꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯂꯩ ꯀꯦꯡꯕꯒ ꯃꯥꯌꯣꯛꯅꯅ ꯐꯝꯂꯤ ꯁꯥꯔ ꯑꯩꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯌꯥꯔꯕꯒꯨꯝꯕꯅꯤꯅꯦ ꯅꯨꯃꯤꯠꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯁꯥꯔ ꯌꯥꯒꯗꯕ ꯑꯣꯏꯔꯗꯤ ꯉꯁꯤꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯁꯥꯔꯅ ꯐꯅꯕ ꯁꯤꯟꯕꯤꯌꯨ ꯉꯁꯤ ꯍꯥꯏꯕ ꯌꯥꯏ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯌꯥꯔꯒ ꯂꯣꯏꯔꯦ ꯅꯨꯃꯤꯠꯂꯩ ꯀꯦꯡꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯀꯦꯡꯕꯅ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅꯕꯨ ꯍꯔꯥꯎꯅ ꯌꯥꯔꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯛ ꯇꯥꯕ ꯐꯪꯂꯕ ꯈꯨꯗꯛ ꯑꯁꯤꯗ ꯁꯥꯏꯟ ꯗꯥꯎꯟ ꯇꯧꯒꯤꯅꯤ
Numitlei ꯀꯦꯡꯕꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨ ꯃꯍꯥꯛ ꯃꯊꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯔꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯗꯕ ꯁꯔꯒꯤ ꯃꯈꯥ ꯊꯥꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯂꯩ ꯁꯥꯎꯅ ꯀꯦꯡꯕꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯦꯡꯕꯒꯤ ꯃꯊꯛ ꯊꯣꯡꯕꯗ ꯂꯩꯕ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯀꯦꯡꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩꯅ ꯁꯔꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯁꯤꯗꯤ ꯁꯔꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯔꯛꯀꯅꯤ ꯊꯥꯖꯩ꯫ ꯈꯣꯕꯅ ꯐꯔꯦ, ꯅꯪꯒꯤ ꯊꯥꯖꯕ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ, ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯕ ꯑꯃꯗꯤ ꯅꯨꯃꯤꯠꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯦꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯕ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯀꯦꯡꯕ, ꯅꯪꯁꯦ ꯌꯥꯝꯅ ꯀꯦꯡꯉꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ꯫ ꯀꯦꯡꯕ ꯅꯣꯛꯂꯒ ꯀꯔꯥꯏꯗꯩꯅꯣ ꯁꯔ, ꯅꯨꯃꯤꯠꯂꯩꯅ ꯄꯥꯎꯁꯦ ꯂꯥꯟꯅ ꯇꯝꯂ ꯃꯥꯜꯂꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯁꯤꯗ ꯁꯔꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯩꯒꯤ ꯏꯒꯨꯟꯗꯤ꯫ ꯀꯦꯡꯕ ꯈꯣꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯊꯥꯖꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯈꯣꯕꯁꯨ ꯀꯦꯡꯕꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯅꯨꯃꯤꯠꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩ, ꯉꯁꯤ ꯅꯪꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥꯁꯤꯗ ꯅꯪꯅ ꯋꯥ ꯆꯥꯎꯊꯣꯛꯅꯕ ꯇꯧꯕꯁꯦ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨꯀꯣ꯫ ꯃꯇꯨꯡꯗ ꯇꯧꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ꯫ ꯅꯨꯃꯤꯠꯂꯩ ꯃꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯉꯥꯡꯁꯤꯜꯂꯤ꯫ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯁꯔ꯫ ꯈꯣꯕ ꯅꯨꯃꯤꯠꯂꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯡꯕ ꯈꯣꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯠꯊꯣꯔꯛꯂꯦ꯫ ꯀꯥꯟꯅꯗꯕꯗ ꯅꯨꯃꯤꯠꯂꯩ ꯅꯪꯁꯤꯗꯤ ꯋꯥꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯀꯜꯂꯤ꯫ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯅꯪꯁꯨ ꯏꯀꯥꯏꯕꯗꯣ ꯅꯪꯂꯝꯃꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯔ ꯈꯣꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯅꯤ꯫ ꯅꯪꯅ ꯇꯝꯂꯨꯔꯤꯕ ꯄꯥꯎꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯣꯔꯤꯒꯦ? ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯑꯃꯗꯁꯨ ꯂꯩꯇꯅ꯫ ꯅꯨꯃꯤꯠꯂꯩ ꯈꯨꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯃꯤꯟ ꯂꯩ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗꯤ ꯅꯨꯃꯤꯠꯂꯩ ꯇꯞꯅ ꯁꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜ ꯈꯟꯗꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩ ꯁꯔꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡ ꯁꯔꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯦꯡꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟꯗꯨ ꯇꯥꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯕꯨ ꯀꯥꯏꯗꯦ, ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯕꯒ ꯄꯨꯟꯅ ꯍꯦꯛꯇ ꯀꯥꯞꯊꯈ꯭ꯔꯁꯤꯅꯦ꯫ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯂꯣꯟꯗꯨꯁꯨ ꯅꯈꯨꯠꯇ ꯍꯣꯔꯦꯟ꯫ ꯅꯨꯃꯤꯠꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯁꯔ꯫ ꯇꯟꯖꯥꯁꯤꯗ ꯈꯣꯕ ꯈꯨꯕꯥꯛꯇ ꯍꯧꯅ ꯈꯨꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯦꯡꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯉꯛꯅ ꯈꯣꯕꯗ ꯌꯦꯡꯉꯛꯏ꯫ ꯁꯔ꯫ ꯈꯣꯕꯅ ꯌꯥꯏꯅꯦ ꯀꯦꯡꯕ, ꯅꯪꯒꯤ ꯋꯥꯗꯣ꯫ ꯑꯩꯁꯨ ꯍꯣꯔꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯎꯖꯒꯦꯗꯅ꯫ ꯀꯦꯡꯕ ꯂꯜꯂ ꯇꯧꯅ ꯁꯔ, ꯅꯠꯇꯦ, ꯑꯣꯐꯤꯁꯇꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯆꯪꯅꯔꯛꯏ꯫ ꯈꯣꯕꯅ ꯀꯦꯡꯕ, ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯤ꯫ ꯅꯪ ꯉꯁꯤꯗꯒꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯕꯅ ꯀꯦꯡꯕꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯈꯣꯕ ꯑꯃꯨꯛ ꯅꯨꯃꯤꯠꯂꯩꯗ ꯌꯦꯡꯗꯨꯅ ꯅꯨꯃꯤꯠꯂꯩ, ꯅꯪꯒꯤ ꯊꯧꯅꯥꯗꯨꯁꯨ ꯑꯩꯅ ꯇꯁꯦꯡꯅ ꯊꯥꯒꯠꯂꯤ꯫ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯌꯨ꯫ ꯑꯗꯨꯒ ꯏꯁꯇꯥꯐ ꯃꯌꯥꯝ, ꯉꯁꯤꯗꯒꯤ ꯀꯦꯡꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯅꯨꯃꯤꯠꯂꯩ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯂꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯗꯃꯛ ꯇꯧꯍꯜꯂꯤ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯨꯁꯨ ꯑꯌꯨꯛꯇꯒꯤ ꯆꯨꯔꯛꯄꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯠꯂꯩ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯣꯔꯧꯅ ꯄꯨꯈꯤꯕꯅ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯖꯅꯨꯁꯨ ꯂꯥꯛꯇꯕꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯇꯟꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡꯗꯒꯤ ꯏꯊꯥ ꯊꯥꯖꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩ꯫ ꯅꯨꯃꯤꯠꯂꯩ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯇꯨꯅ ꯁꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯈꯣꯕꯗꯨ ꯅꯨꯃꯤꯠꯂꯩꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯣꯏ ꯁꯔ꯫ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯔ ꯀꯧꯒꯅꯨ, ꯑꯇꯣꯞꯄ ꯑꯃ ꯀꯧ꯫ ꯅꯨꯃꯤꯠꯂꯩ ꯒ꯭ꯌꯥꯟ ꯉꯥꯎꯏ꯫ ꯈꯣꯕꯗꯨꯃꯛ ꯃꯈꯥ ꯇꯥꯏ꯫ ꯅꯨꯃꯤꯠꯂꯩ, ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯑꯩꯕꯨ ꯅꯪꯅ ꯆꯥꯟꯁ ꯑꯃꯗꯗꯤ ꯄꯤꯕꯤꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯆꯒꯦ꯫
Numitlei handakti ikaina mamaidu lukthaki. Asumna matam kharagi matung Numitlei amadi 𝗪𝗶 ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫